Numidangi matamni. Kanglay ngakpa amadi lanmi ahumga. Makoy marido chak chaba toklaba matung tumnaba hipnarami. Iyamba, ngasaygi singdo yamdi yamankre. Aikoyna san kangpotagi lawtharaga honjallibudo. Aduna hojikte hakchangchi tekpada yadre. Numit kharani khangoi nausa. As wadi wadori yama tawrise. Ado yamba. Mazaibe mathayida apam nungsi phongdo odana. Kitang thuna. Mathang thengnabadadi soidana haidorabani. Thindaba kanadi. Pamadi yamba. Thinda roisi. Adudagi aikoi mafamsida kuina saklolaga leibusu yagadaba mandi yamba. Phare. Adudi lanmising hayeng anna hawgatnanaba aikoi tumnaba tawrasi. Ahing adu masulloiraduna mathangi ayuk yauraklam. Ngasi phamnaiba ngawbagi machanupa khaba ado magi khongburoi khara aduga sana konungda laklammi. Inauksa ingdi haipet inginiko. Yangoi sawol thawraga lakpanina. Adu oiragana angamba mai hawgalaga teksi haibra. Kadaidagi. Hawjik maiga tekpa yadriko. Hai, nakhoigi mazaibe mathuibigi manakta chatlaga wari hana sarodongine. Ngandi nganmalida angamba. Hey, sattoribse unadabasu koire. Ai loina kawramdana toni. Angamba nungsinnabasu natri kamaina kawramdoino. Ibo nangama migi bittekpa waya ngangi he. Angamba na thigadariba mazaibe mathoibidi Ada tabak suba nupa amako. Angamba, masida wari sanaraga leire. Kadai? Madi kari wari sanari jano. Lao, jungsansi. Hoi angamba. Mazaibi mathoibi bo sida kadaramino. Kari sintha tawhange haibino. Ibung, aikhoigi sana konongi leikondo. Unana chaiba henjile aduda moida khara tawbiyu hairambane. As thoibi nangju ining thawda hairaga ining thawna moida haihanba yabaduda. Ibung khaba aiso aikhoi panthauda hairure aduda lekol gidi aina apamba thabak subu miyoi khalaga tawhalu haire adugi aina moida hairambane. Ado moi mari se natraso atoppa miyoi leri singsida haiba yadrabo thibi. Ibung moi mari se anauba miyoi ga oibaduda thabak kayam phai yenge tawbagine. Phare adudi laikol leiburomda moi thagro. Hoi ibung. Asi hairaga kanglai ngakpa hoido mazaibi mathuibina laikol leiba maikairomda taktuna thakhiram. Ado thuibi ayuki kari sarage. Sadragadi kai no khara saro sidana. Hoi ibung. Ado thuibi phanadi koire. Aina nafamda apam nusi phongdokpa. Adubu nang pakhumdi sukpi pirakte. Thuibi ai pakhum pame. Ibung khaba se yam ngai ngamdeda. Nasandi hana so haijagrabadune thawna leiba aigi damak pambom tingbiba ngamgadaba pamena. Aibo nangi damuk pambom tingbiba ngamoidaba manbrane. Thuibi se yengu se si saugdro ai pambom mani se thuibi matu nama soganna thamdoni ne na. Ibung khaba mangde yanga chatlo amu upaga tugini ko. As thuibi nang wayam leithoida ado ai pakhum pame ko. Ibung hauzikidi pakhum pizza rege matam khara lauzagige. Fazana di kuire nang na matam lawraisi khallu raga ai yam sawningi ko thuibi. Is saukhinu da ibung. Ado thuibi nakse mi awaba masak am khangbi diko. Yeng, panadi kuire. Nangi thamoy pakhum
ꯑꯩꯅ ꯉꯥꯏꯔꯛꯏꯁꯤ Ibung khaba. Adumaina sum haizilla adi. Aidi punba talaiko. ꯑꯦ ꯀꯩꯒꯤ ꯄꯨꯟꯕ ꯇꯜꯂꯛꯇꯧꯔꯤꯕ Sum ikaidana. Ibungna adum pakum pami haibagi. ꯑꯁ ꯊꯣꯏꯕꯤ ꯅꯪꯁꯤ ꯋꯥ ꯈꯨꯝꯕꯒꯗꯤ ꯌꯥꯝꯅ ꯍꯩꯔꯦ ꯁꯣꯝꯗꯅ ꯂꯩꯀꯣꯜ ꯃꯅꯨꯡ ꯑꯗꯨꯗ ꯀꯪꯂꯩ ꯉꯥꯛꯄ ꯃꯈꯣꯏ ꯃꯔꯤꯗꯨ ꯂꯩꯒꯤ ꯑꯃꯗꯤ ꯎꯅꯥ ꯋꯥꯅ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨ ꯁꯤꯠꯄ ꯁꯦꯡꯕ ꯀꯟꯅ ꯇꯧꯔꯝꯃꯤ ꯏꯌꯥꯝꯕ ꯀꯩꯅꯣ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯔꯒ ꯐꯣꯡꯗꯣꯛꯍꯧꯗ꯭ꯔꯗꯤ ꯌꯥꯗ ꯇꯧꯔꯤꯅꯤꯅꯦ ꯏꯅꯥꯎ ꯌꯦꯡ ꯑꯩꯅ ꯍꯦꯛ ꯐꯣꯡꯗꯣꯛꯑꯒꯦ ꯈꯟꯕꯒ ꯀꯗꯥꯏꯗꯒꯤꯅꯣ ꯅꯨꯄꯥ ꯈꯔ ꯂꯥꯛꯁꯤꯜꯂꯦꯔꯒ ꯃꯈꯣꯏꯅ ꯐꯔꯛ ꯇꯥꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯑꯗꯨꯝ ꯐꯪꯍꯧꯗ꯭ꯔꯦꯗꯅ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯏꯌꯥꯝꯕ ꯍꯩꯄꯥ ꯈꯔꯗ ꯂꯥꯛꯄꯗꯨꯅ ꯑꯩꯈꯣꯏ ꯃꯔꯤ ꯑꯗꯨꯝ ꯂꯩꯀꯣꯜꯗ ꯆꯠꯂꯨꯆꯣꯅ ꯊꯥꯔꯛꯑꯦꯗꯅ ꯍꯩ ꯏꯅꯧꯁ ꯉꯥꯛꯇ ꯉꯥꯏꯈꯣꯁꯤ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯄꯥꯛꯅ ꯁꯥꯟꯅꯒꯨꯝꯁꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯃꯨꯛ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯔꯤ ꯑꯃꯨꯛ ꯆꯩ ꯆꯥ ꯇꯣꯛꯑꯔꯅꯤ ꯍꯣꯏ ꯏꯌꯥꯝꯕ ꯑꯗꯨꯅ ꯐꯔꯅꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯝ ꯂꯩꯔꯤꯕꯅꯤꯅꯀꯣ ꯏꯌꯥꯝꯕ ꯍꯣꯏꯅꯦ ꯉꯟꯅ ꯁꯤꯠꯄ ꯁꯦꯡꯕ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯂꯣꯝꯗꯅꯤ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯈꯦꯜꯇꯥ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯆꯇ꯭ꯔꯄꯇꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯗꯦꯕꯥꯟꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯕꯥꯕꯥ ꯅꯆꯥꯒꯤ ꯋꯥꯈꯜꯗꯗꯤ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯂꯥꯟ ꯇꯥꯁꯟꯗꯨꯅ ꯃꯈꯣꯏꯕꯨ ꯇꯨꯝꯅ ꯍꯥꯠꯇꯣꯛꯑꯒ ꯊꯥꯈꯤꯕꯅ ꯐꯅꯤꯗꯣ ꯉꯥꯏꯈꯣ ꯍꯦꯛꯇ ꯇꯍꯥꯅ ꯇꯧꯔꯣꯏꯁꯤ ꯕꯥꯕꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯤꯐꯝ ꯊꯣꯛꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯍꯥꯟꯅꯒꯤ ꯂꯤꯆꯥ ꯑꯃ ꯌꯧꯗ꯭ꯔꯁꯨ ꯂꯥꯟꯃꯤ 50,000ꯃꯨꯛꯇꯤ ꯁꯦꯝꯒꯠꯇꯨꯅ ꯂꯩꯔꯕꯅꯤ ꯇꯞꯊꯧ ꯑꯃꯨꯛꯇ ꯇꯞꯊꯧ ꯁꯥꯎꯒꯠꯈꯤꯅꯨ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯁꯒꯣꯜ ꯄꯥꯎ ꯄꯤꯔꯨꯅꯅꯕ ꯂꯥꯟꯃꯤ ꯈꯔ ꯑꯩꯅ ꯊꯥꯔꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯄꯥꯛ 3 ꯑꯁꯤꯗ ꯕꯥꯕꯥ ꯁꯒꯣꯜ ꯄꯥꯎ ꯊꯥꯔꯁꯨ ꯅꯆꯥꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯥꯁꯜꯂꯒ ꯇꯧꯊꯣꯛꯈꯤꯒꯦ ꯑꯌꯥꯕ ꯄꯤꯅꯕꯤꯔꯣ 이봉호, 어이술라만 콤닝버기 마샥나두부 파오리바니 나빠나라만 콤닝리바세 마코이 마탁다 각다막 났대 마이트라바키 닝타우와주든 아두부 마이트라바키 닝타우 아이코기 라이박다 아무 하와이라 간게 하이라바디 아이코기 남카이 마야들 라이리바 마이트라바키 란미싱가세 마코이 로이나 tum나 하나가 하와이 할라카다반 바바 어두나니 나차나 아야바 비나비로 하리바다 ngài khôi bụng ipan hayeng natraga hayengi mathang sida leipak ahum sagol pau hana pihalurake करिगिनु बाबा अमुक सगोल पाउ थाखिबा ngairaga leidoriba machine aikhoi ngamkhai mayada leiriba maitrabaki lanmi singase makhoi loina hatlagadi maitrabaki ningthau amuk hana lakladuna laman soidena khumlakani madu aikhoi leipak marina punna mayokna siedana pau khangan mathadoribani बाबा नचा ज्ञान ताजरे अदुदी हयेंमक सगोल पाउ थाबिग्रो बाबा थाग्रगे अदुग सगोल पाउ पीबा लानमी सिंगदो मखोइबु हलवाइरक्लगा aikhoi ngamkhai mayada lairiba maitrabaki lanmi singi mathakta landaradaban सोमदना अयुक्की मतम असिदा कंगलै ngakpa मखोइ मरिदो मजाइबे मथोइबिना लेरिबा कादा पोट अमा पुसनबा सारगा लाम याम्बा मजाइबे मथोइबिदो मागी कादा लेतबा मालिने leiram khini de noiba ngayak ngai kisingaiko याम्बा कुइनदि लेरोसि मथौ तौरिबा लामिसिंसिना कुइना मफमसिदा लेरि काइगिनो ना हंगादि अस hoine madusu chumbadi chummine ado kagi thongse haipit hanglaga ayamte yengsi noi kana kana lanmi la ayabado amte yeng अस याम्बा येंगुरनु सिनबा तारे याम्बा निंथौगी मचानुपी कादा तुमिना चंगमेना अस लाओ लो याम्बा चलसे असी हायरदना
ꯂꯥꯟꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯆꯤꯡꯉꯒ ꯄꯨꯈꯤꯔꯝ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯨ ꯆꯤꯡꯅꯅ ꯂꯥꯛꯄ ꯑꯁꯤꯗ ꯀꯪꯂꯩ ꯉꯥꯛꯄ ꯍꯩꯗꯨ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯇꯥ ꯑꯃꯒ ꯂꯥꯛꯄ ꯑꯗꯨ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯅꯨꯄꯥ ꯃꯔꯤꯗꯨꯁꯨ ꯊꯣꯏꯕꯤ ꯎꯕ ꯑꯗꯨꯗ ꯃꯖꯥꯏꯕꯦꯝꯃ ꯍꯥꯏꯔꯒ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯅꯣꯜꯂꯝꯃꯤ ꯅꯈꯣꯏ ꯃꯔꯤꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ ꯃꯊꯛꯇ ꯂꯩꯔꯝꯃꯤꯁꯦ ꯃꯖꯥꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯦ ꯃꯊꯛꯇ ꯄꯣꯠ ꯑꯃ ꯁꯨꯝ ꯊꯥꯡꯒꯠꯂꯒ ꯊꯝꯃꯝꯕꯅꯤ ꯀꯔꯤ ꯄꯣꯠꯅꯣ ꯊꯥꯡꯒꯠꯂꯝꯃꯤꯁꯦ ꯎꯄꯨ ꯃꯆꯥ ꯑꯃ ꯑꯅꯤꯅꯤꯗ ꯃꯖꯥꯏꯕꯦꯝꯃ ꯑꯣ ꯌꯥꯝꯅ ꯐꯔꯦ ꯑꯩꯒꯤ ꯐꯤꯒꯤ ꯎꯄꯨ ꯃꯆꯥ ꯑꯅꯤ ꯁꯥꯍꯟꯗꯨꯅ ꯂꯩꯕꯗꯣ ꯅꯈꯣꯏ ꯃꯔꯤꯅ ꯊꯥꯡꯒꯠꯂꯝꯃꯤꯁꯦ ꯌꯥꯝꯅ ꯐꯔꯦ ꯃꯖꯥꯏꯕꯦꯝꯃ ꯃꯈꯣꯏ ꯃꯔꯤꯁꯦ ꯑꯅꯧꯕ ꯑꯣꯏꯔꯁꯨ ꯊꯕꯛ ꯌꯥꯝ ꯐꯩꯀꯣ ꯑꯗꯨꯗꯤ ꯅꯈꯣꯏ ꯀꯨꯝꯗꯖꯔꯣ ꯃꯈꯥꯗ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯃꯖꯥꯏꯕꯦꯝꯃ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡ ꯃꯖꯥꯏꯕꯦꯝꯃꯗ ꯑꯩꯁꯦ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯇꯧꯕ ꯍꯥꯏꯌꯨ ꯌꯥꯅꯤꯌꯦ ꯏꯕꯨꯡ ꯑꯗꯨ ꯃꯖꯥꯏꯕꯦꯝꯃ ꯁꯥꯎꯕꯗꯤ ꯁꯥꯎꯕꯤꯔꯛꯀꯅꯨꯀꯣ ꯑꯩ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯣꯛꯆꯔꯨꯔꯦ ꯃꯖꯥꯏꯕꯦꯝꯃ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯏꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨꯕꯣ ꯏꯕꯨꯡꯒꯤ ꯋꯥꯐꯝꯗꯣ ꯅꯆꯟ ꯌꯥꯕ ꯉꯝꯖꯔꯣꯏ ꯏꯕꯨꯡ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤꯅ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯐꯖꯅ ꯁꯨꯕꯤꯌꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯃꯖꯥꯏꯕꯦꯝꯃ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯕꯁꯨ ꯃꯖꯥꯏꯕꯦꯝꯃꯅ ꯌꯥꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯖꯒꯦ ꯏꯕꯨꯡ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯋꯥꯐꯝꯁꯦ ꯑꯩꯒꯤ ꯄꯟꯊꯧ ꯇꯥꯔꯕꯗꯤ ꯏꯕꯨꯡ ꯍꯣꯏꯕꯨ ꯅꯅꯝꯇꯈꯩ ꯐꯨꯕꯤꯔꯒ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯔꯛꯀꯅꯤ ꯑꯗꯨꯅ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯌꯨ ꯃꯖꯥꯏꯕꯦꯝꯃ ꯏꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡꯗꯗꯤ ꯌꯧꯍꯟꯕꯤꯒꯅꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯨꯝꯖꯔꯨꯈꯤꯒꯤ ꯃꯖꯥꯏꯕꯦꯝꯃ ꯃꯖꯥꯏꯕꯦꯝꯃ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯉꯝꯗꯤ ꯉꯝꯃꯤꯍꯦ ꯊꯕꯛ ꯁꯨꯕ ꯂꯥꯛꯑꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯁꯦ ꯉꯝꯃꯤ ꯐꯖꯅ ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯊꯤꯅ ꯉꯥꯡꯕ ꯉꯝꯗꯦ ꯇꯧꯔꯤꯁꯦ ꯐꯤ ꯑꯃꯟꯕ ꯁꯦꯠꯆꯔꯕꯁꯨ ꯃꯁꯥ ꯐꯤꯕꯝ ꯃꯨꯔꯇꯤ ꯆꯨꯝꯅ ꯐꯖꯕꯅꯤꯅ ꯅꯨꯄꯥꯗ ꯅꯨꯄꯥ ꯊꯣꯛꯄ ꯁꯕꯥꯅꯤꯅ ꯏꯁ ꯃꯖꯥꯏꯕꯦꯝꯃꯁꯦ ꯊꯕꯛ ꯁꯨꯕ ꯅꯨꯄꯥꯗꯣ ꯈꯔꯗꯤ ꯄꯥꯝꯕ ꯃꯥꯜꯂꯤꯗ ꯑꯗꯣ ꯋꯥꯈꯜꯗꯤ ꯃꯨꯟꯅ ꯈꯜꯂꯨ ꯃꯖꯥꯏꯕꯦꯝꯃ ꯍꯧꯖꯤꯛ ꯐꯝꯅꯥꯏꯕ ꯑꯉꯧꯒꯤ ꯃꯆꯥꯅꯨꯄꯥ ꯏꯕꯨꯡ ꯈꯥꯕꯅ ꯁꯥꯎꯖꯔꯛꯁꯅꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯏꯇꯥ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯁꯤꯗ ꯐꯥꯎ ꯍꯥꯏꯅ ꯍꯨꯝꯅ ꯅꯤꯡꯇꯝꯅ ꯆꯠꯄ ꯐꯪꯉꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯔꯣ ꯏꯅꯤꯡꯊꯧꯗ ꯍꯥꯏꯔꯒ ꯂꯩꯕꯥꯛ ꯑꯇꯣꯞꯄꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯀꯧꯔꯒ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯆꯥꯡꯌꯦꯡ ꯌꯦꯡꯂꯒ ꯃꯖꯥꯏꯕꯦꯝꯃꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯕ ꯃꯥꯟꯖ ꯃꯍꯥꯛꯇꯣ ꯈꯜꯂꯁꯤꯔꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯕꯅ ꯐꯔꯗ꯭ꯔꯥ ꯏꯇꯥ ꯐꯥꯗꯧ ꯃꯥꯜꯂꯦ ꯃꯖꯥꯏꯕꯦꯝꯃ ꯁꯣꯝꯗꯅ ꯀꯪꯂꯩ ꯉꯥꯛꯄ ꯍꯣꯏꯗꯣ ꯎꯈꯥ ꯑꯃꯗ ꯐꯝꯃꯒ ꯊꯕꯛ ꯍꯥꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝ ꯏꯌꯥꯝꯕꯁꯦ ꯃꯇꯝ ꯌꯧꯔꯛꯄꯒꯤꯔ ꯀꯩꯅꯣ ꯅꯍꯥꯟꯒꯩ ꯎꯗꯕ ꯃꯑꯣꯡ ꯃꯇꯧ ꯌꯥꯝꯅ ꯎꯏꯀꯣ ꯏꯌꯥꯝꯕ ꯑꯩꯗꯤ ꯅꯣꯛꯅꯤꯡꯉꯕꯅꯤ ꯍꯟꯗꯛ ꯏꯌꯥꯝꯕꯅ ꯎꯠꯂꯤꯕ ꯃꯑꯣꯡꯁꯤꯗ ꯅꯣꯛꯄ ꯌꯥꯗꯕꯒꯤ ꯑꯁ ꯅꯣꯛꯇ꯭ꯔꯕꯅꯤꯀꯣ ꯏꯇꯥꯎ ꯃꯌꯥꯝ ꯅꯣꯏꯁꯨ ꯉꯥꯡꯕ ꯌꯥꯔꯤꯀꯥꯟꯁꯤꯗ ꯉꯥꯡꯍꯧꯔꯦ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯑꯗꯣ ꯏꯌꯥꯝꯕ ꯌꯥꯔꯗꯤ ꯈꯔ ꯍꯥꯏꯖꯤꯜꯂꯨꯀꯣ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏꯕ ꯀꯨꯏꯅ ꯂꯩꯕꯗꯤ ꯑꯩꯁꯨ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯌꯥꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯁ ꯏꯌꯥꯝꯕꯒꯤ ꯋꯥꯔꯤꯁꯤꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯒꯗꯕ ꯑꯃꯨꯛ ꯃꯥꯜꯂꯤꯅꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯈꯦꯜꯇꯥ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯆꯇ꯭ꯔꯄꯇꯤ ꯑꯃꯗꯤ ꯂꯥꯟꯃꯤ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯕ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨꯕꯨ ꯍꯥꯏꯔꯨꯕꯗ ꯂꯩꯄꯥꯛ ꯑꯍꯨꯝꯒꯤ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯔꯦ ꯇꯝꯃꯨ ꯂꯥꯟꯃꯤꯁꯤꯡ ꯏꯅꯤꯡꯊꯧ ꯕꯂꯀꯥ ꯂꯩꯕꯥꯛꯀꯤ ꯏꯅꯤꯡꯊꯧ ꯀꯨꯃꯥꯔꯗꯤ ꯂꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯏꯗꯣ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯅꯤꯗ ꯆꯠꯂꯨꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯨꯅ ꯂꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯍꯥꯏꯅ ꯉꯝꯈꯩ ꯃꯌꯥꯗ ꯂꯩꯔꯤꯕ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯥꯁꯟꯅꯤ ꯍꯥꯏꯕ ꯑꯗꯨ
ꯇꯥꯁꯜꯂꯨ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯅꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ, ꯑꯗꯨꯒ ꯅꯈꯣꯏꯅ ꯊꯣꯛꯈꯤꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯀꯧꯔꯝꯃꯨ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯖꯥ ꯏꯕꯨꯡꯉꯣ ꯗꯤꯕꯥꯜ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯝꯃꯤ꯫ ꯄꯥꯕ, ꯅꯆꯥ ꯂꯥꯛꯆꯔꯦ꯫ ꯏꯆꯥ ꯂꯥꯛꯂꯕ? ꯄꯥꯕ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯃꯌꯥꯗ ꯂꯩꯔꯤꯕ ꯃꯩꯇ꯭ꯔꯄꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯦ ꯂꯥꯟ ꯇꯥꯁꯤꯜꯂꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯁꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯣ ꯅꯍꯥꯛ꯫ ꯐꯒꯅꯤ ꯄꯥꯕ, ꯅꯆꯥ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯅ ꯂꯩꯍꯜꯂꯒꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯂꯥꯟꯐꯝ ꯑꯗꯣ ꯏꯆꯥꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯟꯗꯥꯒꯗꯕꯅꯤꯀꯣ꯫ ꯄꯥꯕꯅ ꯂꯨꯆꯤꯡꯉꯒ ꯆꯠꯂꯣꯏꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯍꯣꯔꯦꯟꯒꯤ ꯂꯥꯟꯐꯝꯁꯤꯕꯣ? ꯏꯄꯥꯗꯤ ꯌꯥꯎꯔꯣꯏ, ꯃꯔꯝꯗꯤ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯅꯤꯡꯊꯧ ꯊꯧꯉꯝꯕꯒ ꯃꯥꯌꯣꯛꯅꯕ ꯂꯥꯟꯐꯝ ꯃꯗꯨꯗ ꯑꯣꯏꯅ ꯌꯥꯎꯒꯅꯤ꯫ ꯑꯗꯨꯗꯤ ꯅꯆꯥꯒꯤ ꯑꯄꯥꯝꯕ ꯂꯥꯟꯖꯪꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟ ꯆꯪꯖꯔꯒꯦꯀꯣ ꯄꯥꯕ? ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯣ꯫ ꯑꯗꯨ ꯄꯥꯕ, ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯁꯨ ꯉꯔꯥꯡ ꯅꯍꯥꯟ ꯌꯧꯔꯛꯂꯒ ꯂꯩꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯄꯤꯔꯔꯣꯏꯁꯤ, ꯍꯣꯔꯦꯟ ꯂꯥꯟ ꯇꯧꯗꯣꯔꯕꯅꯤꯅ ꯄꯥꯕ꯫ ꯃꯗꯨꯕꯨ ꯄꯤꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯁꯤꯕ ꯈꯔ ꯍꯥꯞꯂꯒ ꯂꯥꯟꯃꯤ ꯑꯃ ꯑꯅꯤ ꯑꯣꯏꯅ ꯍꯤꯡꯅ ꯆꯦꯜꯍꯟꯈꯣ, ꯃꯔꯩꯕꯥꯛꯇꯝ꯫ ꯐꯒꯅꯤ ꯄꯥꯕ, ꯅꯆꯥꯅ ꯄꯥꯝꯖꯕꯁꯨ ꯃꯗꯨꯃꯛꯅꯤ꯫ ꯐꯔꯦ, ꯂꯥꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯖꯔꯨꯔꯣ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯅꯥꯄꯥꯛ ꯂꯩꯕꯥꯛꯇꯅꯤ ꯐꯝꯅꯥꯏꯕ ꯉꯧꯕꯒꯤ ꯃꯆꯥꯅꯨꯄꯥ ꯈꯥꯕ ꯑꯃꯗꯤ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏ ꯂꯥꯟꯃꯤ ꯈꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯝꯕ, ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯗꯨ ꯃꯗꯨ ꯊꯨꯅ ꯂꯧꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯃꯤꯒꯤ ꯑꯣꯏꯈꯤꯒꯗꯕ ꯃꯥꯜꯂꯤꯀꯣ ꯑꯉꯝꯕ꯫ ꯍꯥꯏ, ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ? ꯍꯥ, ꯈꯨꯅꯝꯁꯤꯅ ꯊꯥꯖꯤꯜꯂꯣ ꯍꯥꯏꯕ꯭ꯔꯣ? ꯊꯥꯖꯤꯟꯕꯤꯔꯛꯈꯤꯅꯨ, ꯅꯅꯥꯏꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇ ꯃꯨꯟꯅ ꯇꯥꯕꯤꯈꯣ꯫ ꯍꯥꯏꯔꯣ꯫ ꯑꯩꯈꯣꯏꯒꯤ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯒ ꯅꯧꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯅꯨꯄꯥ ꯃꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯕꯅꯦ ꯑꯉꯝꯕ꯫ ꯃꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯨꯄꯥ ꯃꯔꯤ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯄꯥꯝꯖꯕ ꯃꯥꯜꯂꯤꯅꯦ ꯑꯉꯝꯕ꯫ ꯑꯩ, ꯑꯆꯨꯝꯕꯔ ꯅꯪ ꯍꯥꯏꯗꯣ? ꯑꯆꯨꯝꯕꯅꯦ ꯑꯉꯝꯕ, ꯏꯃꯤꯠ ꯑꯁꯤꯅ ꯎꯖꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯐꯨꯗꯕ ꯌꯥꯔꯣꯏ꯫ ꯅꯨꯄꯥ ꯃꯔꯤꯗꯣ ꯊꯕꯛ ꯁꯨꯒꯦꯗꯤ ꯅꯤꯡꯗꯦ꯫ ꯑꯉꯝꯕ, ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯨꯕꯗꯤ ꯐꯨꯕꯤꯔꯔꯣꯏꯁꯤ꯫ ꯑꯩꯈꯣꯏꯅ ꯍꯦꯛ ꯐꯨꯔꯨꯕ ꯊꯣꯛꯂꯕꯗꯤ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯋꯥꯍꯧꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯑꯦ ꯍꯥꯏꯔꯕꯗꯤ ꯍꯦꯛꯇ ꯐꯖꯗꯦꯗꯅ ꯑꯉꯝꯕ꯫ ꯑꯗꯨꯅ ꯐꯖꯅ ꯑꯃꯨꯛꯇꯗꯤ ꯋꯥꯔꯤ ꯁꯥꯗꯣ꯫ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯆꯨꯝꯃꯤꯅꯦ꯫ ꯑꯩ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯊꯣꯛꯀꯦ꯫ ꯃꯤ ꯎꯁꯤꯠꯇꯕ! ꯑꯉꯝꯕ, ꯍꯥꯏꯅꯔꯤꯀꯥꯟꯗ ꯃꯆꯥꯏꯕꯦꯝꯃꯗꯤ ꯑꯁꯤꯗ ꯆꯠꯈ꯭ꯔꯦ꯫ ꯀꯗꯥꯏ? ꯑꯗꯨꯗꯤ ꯅꯣꯏ ꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯩ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯇꯥ, ꯑꯩꯈꯣꯏ ꯑꯉꯝꯕꯁꯦ ꯃꯆꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯁꯦ ꯐꯪꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯕꯣ꯫ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤꯅꯦ ꯑꯗꯨꯃꯥꯏꯅ꯫ ꯑꯩꯈꯣꯏ ꯑꯉꯝꯕꯁꯦ ꯃꯖꯥꯏꯕꯦꯝꯃꯅ ꯄꯥꯝꯖꯕ ꯅꯨꯄꯥꯒꯤ ꯃꯑꯣꯡꯗꯣ ꯑꯣꯏꯕꯁꯨ ꯉꯝꯗꯦ, ꯁꯦꯝꯁꯨ ꯁꯦꯝꯗꯣꯛꯇꯦ꯫ ꯆꯨꯝꯃꯤꯅꯦ ꯏꯇꯥ꯫ ꯊꯣꯏꯕꯤ, ꯑꯝꯇ ꯉꯥꯏꯈꯨꯑꯣ, ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯦꯕ꯫ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯕꯨꯡ ꯈꯥꯕ? ꯑꯁ, ꯈꯣꯟꯗꯥꯐꯥꯎꯗꯤ ꯊꯣꯏꯕꯤ ꯃꯩ ꯆꯠꯂꯤꯍꯦ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯦ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯊꯕꯛ ꯁꯨꯅꯕ ꯑꯅꯧꯕ ꯂꯥꯛꯄ ꯅꯨꯄꯥ ꯃꯔꯤꯗꯨꯒ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯏꯕꯨꯡ, ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ꯫ ꯏꯕꯨꯡꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯣ꯫ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒ ꯇꯧꯔꯗꯤ ꯑꯩꯗꯤ ꯁꯥꯎꯅꯤꯀꯣ ꯊꯣꯏꯕꯤ꯫ ꯑꯩ ꯊꯃꯣꯏꯒꯤ ꯄꯥꯎꯈꯨꯝꯐꯥꯎ ꯄꯤꯔꯝꯗꯒꯩ ꯄꯥꯈꯠ ꯌꯥꯝ ꯆꯥꯎꯒꯜꯂꯤꯀꯣ ꯏꯕꯨꯡꯁꯦ꯫ ꯍꯩ, ꯄꯥꯈꯠ ꯆꯥꯎꯗꯗꯤ ꯀꯩꯅꯣꯅꯦ? ꯑꯇꯥꯡꯕ ꯄꯣꯠꯁꯛ ꯑꯃ ꯃꯥꯡꯈꯤꯗ꯭ꯔꯥꯅ ꯑꯩꯕꯨ ꯀꯩꯗꯧꯕꯩ ꯄꯥꯈꯠꯂꯣꯏꯗꯣꯏꯅꯣ? ꯑꯗꯣ ꯏꯕꯨꯡ ꯈꯥꯕ, ꯑꯩ ꯄꯟꯊꯧꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯅꯣꯏ ꯄꯟꯊꯧ ꯃꯅꯥꯛꯇ ꯆꯠꯄꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯂꯥꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯊꯣꯏꯕꯤ? ꯏꯕꯨꯡ, ꯅꯨꯡꯉꯥꯏꯔꯣꯏꯗ꯫ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗ ꯑꯣꯏꯅ ꯄꯨꯟꯁꯤ꯫ ꯑꯁ, ꯊꯣꯏꯕꯤ ꯅꯪꯁꯤꯗꯤ! ꯐꯔꯦ,
ꯆꯠꯊꯣꯛꯎꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯇꯥꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯑꯉꯝꯕ ꯃꯖꯥꯏꯕ ꯃꯊꯣꯏꯕꯤꯗꯤ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯈꯣꯡꯁꯥꯜꯂꯁꯤꯗꯅ ꯀꯥꯏꯗ ꯈꯣꯡꯁꯥꯟꯗꯣꯏꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯧꯕ ꯊꯕꯛ ꯁꯨꯕ ꯂꯥꯛꯏꯕ ꯃꯤꯑꯣꯏꯗꯣ ꯃꯣꯏ ꯊꯤꯔꯨꯗꯧꯅꯤ ꯃꯗꯨꯁꯨ ꯌꯥꯏꯌꯦ ꯑꯉꯝꯕ ꯃꯈꯣꯏꯗ ꯑꯃꯨꯛ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯨꯁꯤ ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯃꯇꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅ ꯂꯥꯛꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯁꯥꯏꯕꯦꯝꯃ ꯏꯕꯨꯡ ꯈꯥꯕꯁꯦ ꯈꯃꯟꯒ ꯆꯥꯎꯁꯤꯜꯂꯛꯏ ꯃꯁꯥꯏꯕꯦꯝꯃꯗ ꯈꯪꯗ꯭ꯔꯦꯗ ꯏꯇꯥ ꯑꯩꯁꯨ ꯀꯔꯤ ꯇꯧꯗꯧꯅꯣꯗꯣ ꯑꯩꯕꯨ ꯄꯥꯝꯖꯕ ꯃꯤꯑꯣꯏ ꯑꯅꯤ ꯁꯨꯖꯤꯜꯂꯛꯑꯕꯅꯤꯅ ꯑꯗꯣ ꯍꯌꯦꯡ ꯃꯈꯣꯏꯅꯤ ꯈꯠꯅꯔꯒ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯋꯥꯊꯣꯛ ꯑꯣꯏꯅꯤꯀꯣ ꯃꯁꯥꯏꯕꯦꯝꯃ ꯑꯗꯨꯃꯥꯏꯅꯒ ꯐꯨꯅꯔꯗꯤ ꯐꯅꯤꯗ ꯅꯨꯄꯥ ꯀꯌꯥꯝ ꯊꯣꯛꯀꯦ ꯍꯥꯏꯕꯗꯣ ꯈꯪꯅꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯥꯏꯌꯦ ꯃꯁꯥꯏꯕꯦꯝꯃ ꯍꯌꯦꯡ ꯑꯁꯦꯡꯀꯤ ꯊꯣꯛꯂꯒ ꯏꯅꯤꯡꯊꯧꯅ ꯃꯩ ꯍꯧꯒꯩ ꯁꯥꯎꯔꯛꯅꯕ ꯌꯥꯔꯤꯁꯦ ꯏꯇꯥ ꯂꯦꯞꯄꯁꯤ ꯑꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯩꯁꯨ ꯈꯟꯗꯦ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯑꯒꯅ ꯄꯟꯊꯧꯗ ꯇꯥꯛꯊꯣꯛꯑꯒ ꯆꯩꯔꯥꯛ ꯄꯤꯍꯜꯂꯒ ꯂꯣꯏꯔꯦ ꯃꯁꯥꯏꯕꯦꯝꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯐꯠꯇꯦꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯗꯣꯛꯄꯤꯈ꯭ꯔꯣ ꯑꯗꯣ ꯏꯇꯥ ꯏꯕꯨꯡ ꯈꯥꯕꯒ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯏꯕꯨꯡꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯈꯔꯗꯤ ꯈꯦꯠꯅꯩ ꯏꯕꯨꯡ ꯈꯥꯕꯗꯤ ꯋꯥꯇ ꯉꯥꯡꯕ ꯈꯨꯠꯀ ꯏꯆꯥꯟ ꯆꯥꯟꯅꯗꯦ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯏꯕꯨꯡꯗꯨꯗꯤ ꯊꯕꯛꯅ ꯐꯔꯤꯕ ꯋꯥ ꯉꯥꯡꯊꯣꯔꯛꯄꯒꯁꯦ ꯆꯒꯠ ꯆꯒꯠ ꯉꯥꯡꯗꯦ ꯃꯔꯨ ꯑꯣꯏꯕ ꯋꯥ ꯈꯛꯇ ꯉꯥꯡꯉꯤ ꯅꯨꯄꯥ ꯊꯣꯛꯅ ꯃꯁꯥꯏꯕꯦꯝꯃ ꯑꯩꯅ ꯈꯟꯕꯗꯁꯨ ꯑꯗꯨꯃꯛꯅꯤ ꯑꯗꯨꯗ ꯏꯕꯨꯡ ꯈꯥꯕꯅ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯩꯅ ꯋꯥ ꯀꯥꯡꯊꯣꯔꯛꯇꯕꯒꯤ ꯋꯥꯅꯤ ꯍꯣꯏ ꯏꯇꯥꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯦ ꯏꯕꯨꯡ ꯈꯥꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯂꯣꯏꯅꯔꯛꯄꯅꯤꯅ ꯑꯗꯣ ꯃꯁꯥꯏꯕꯦꯝꯃꯕꯨ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯏꯕꯨꯡꯗꯨꯒꯤ ꯃꯃꯤꯒ ꯇꯥꯔꯕ꯭ꯔꯅꯦ ꯏꯇꯥ ꯋꯥꯈꯜꯗꯗꯤ ꯑꯃꯨꯛ ꯈꯜꯂꯤ ꯑꯗꯨꯒ ꯊꯃꯣꯏꯁꯤꯗꯗꯤ ꯃꯃꯤ ꯇꯥꯗ꯭ꯔꯤꯗ ꯃꯔꯝꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕꯅꯤꯅ ꯁꯣꯝꯗ ꯀꯪꯂꯩ ꯉꯥꯛꯄ ꯑꯃꯗꯤ ꯂꯥꯟꯃꯤ ꯑꯍꯨꯝ ꯑꯗꯨꯒ ꯄꯣꯠ ꯈꯔ ꯀꯟꯅ ꯊꯥꯡꯖꯜꯂꯤꯕ ꯀꯥꯟ ꯑꯗꯨꯗ ꯐꯝꯅꯥꯏꯕ ꯃꯆꯥ ꯈꯥꯕ ꯍꯣꯏ ꯀꯥꯡꯕꯨ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯅꯈꯣꯏ ꯃꯔꯤ ꯊꯕꯛ ꯇꯧꯔꯤꯗꯣ ꯑꯝꯇ ꯉꯥꯏꯈꯣ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯗꯣ ꯑꯉꯝꯕ ꯁꯣꯝꯗꯩ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯇꯧꯕꯅꯤ ꯂꯥꯛꯆꯒꯦ ꯑꯉꯝꯕ ꯅꯈꯣꯏ ꯃꯔꯤ ꯑꯩꯈꯣꯏꯒꯤ ꯃꯖꯥꯏꯕꯤ ꯃꯊꯣꯏꯕꯤꯕꯨ ꯃꯉꯣꯟꯗ ꯉꯥꯎꯖꯔꯤꯕ ꯄꯥꯝꯖꯔꯤꯕꯁꯤ ꯀꯅꯥꯅꯣ ꯁꯦꯡꯅ ꯍꯥꯏꯔꯣ ꯑꯩꯅꯦ ꯑꯉꯝꯕ ꯁꯤꯌꯥ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅꯒ ꯑꯩꯅꯤ ꯀꯥꯏꯅ ꯈꯨꯝꯃꯩꯅꯦ ꯑꯗꯣ ꯉꯁꯤꯗꯒꯤ ꯃꯖꯥꯏꯕꯤ ꯃꯊꯣꯏꯕꯤꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣꯀꯣ ꯅꯪꯅ ꯀꯩꯁꯨ ꯐꯝꯃꯣ ꯃꯔꯝꯗꯤꯅꯦ ꯃꯖꯥꯏꯕꯤ ꯃꯊꯣꯏꯕꯤꯒ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕꯅꯤꯅ ꯑꯗꯣ ꯑꯉꯝꯕꯒ ꯃꯖꯥꯏꯕꯤ ꯃꯊꯣꯏꯕꯤꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯅꯨꯡꯁꯤꯅꯖꯧ ꯑꯩꯁꯨ ꯅꯥꯀꯟꯗꯒꯤ ꯊꯧꯔꯕ ꯊꯃꯣꯏꯒꯤ ꯇꯤꯟꯖꯩ ꯑꯣꯏꯅ ꯀꯥꯞꯁꯤꯟꯖꯔꯛꯀꯦ ꯑꯗꯣ ꯑꯩ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛ ꯅꯈꯣꯏ ꯏꯅꯤꯡꯊꯧꯗ ꯍꯥꯏꯗꯣꯛꯎꯔꯣ ꯊꯕꯛ ꯈꯔ ꯁꯨꯖꯕ ꯐꯪꯉꯤꯗꯣ ꯐꯪꯗꯅꯕ ꯁꯤꯟꯒꯅꯨ ꯑꯉꯝꯕ ꯑꯩꯈꯣꯏ ꯃꯔꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯅꯠꯇ꯭ꯔꯥꯅꯦ ꯃꯥꯅꯤ ꯏꯌꯥꯝꯕ ꯑꯣꯟꯊꯣꯛꯅ ꯃꯤ ꯎꯁꯤꯠꯈꯤꯗꯦꯗ ꯅꯈꯣꯏ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯁꯤꯗ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯈꯪꯒꯗꯕꯅꯤꯀꯣ ꯍꯣꯏꯅꯦ ꯑꯗꯣ ꯋꯥꯔꯤ ꯁꯥꯕꯁꯤꯕꯨ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯊꯕꯛ ꯑꯃꯨꯛ ꯍꯧꯕ ꯌꯥꯔꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯪꯂꯩ ꯉꯥꯛꯄ ꯍꯣꯏꯗꯨ ꯑꯃꯨꯛ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯍꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯈꯥꯕ ꯍꯣꯏ ꯀꯥꯡꯕꯨꯗꯨꯁꯨ ꯃꯃꯤꯠꯀ ꯈꯥꯅ ꯌꯦꯡꯉꯝꯃꯗꯨꯅ ꯆꯠꯈꯤꯔꯝꯃꯤ